Au. Kari. Kapa yade. Nang di kapa bo? Kape. Nang kapa yadri. Nang di. Jara. Yara bo. Chasi lo. Kapa ya. Chasi. Khurumjari myambu. Ai amuk school la lae ngasidi blok lo changai ini. Nusa se am sare ngasidi nong phajana chuthaga nusa se am sagalai ne bako. Aduni ai hujik lai. Ising khaga thumme hujik amuk ising thumba hore. Mas parag nong kitang chu ya de khoi chai se. Ising na sonda loe. Ya chu yawi. Angang mayam ni tahu yang. Kan tak pun kini. Yo, mama, tak cara bo. Oh, ayo. Laila. Ada gari ke sini boleh ni. Laila, tu kalau orang dah ikut. Oi, kadai mana tu punya plastik ni mana? Video Ai mo ne mai short video video macam nam thing itu ba horen video siam nu ai na be. Thau he. the ami to Thak to mi ne. sari lao ye bora ka se hau charo Ai. Pugi ya. man tan lam to khai ya Kudai sekai kare. Tuje thorak pai gausan dari kanna. Tuje lakna phana ra hujik. Lujaruri ni hujik sina dana haina ra school ai halaga iga. Tausan na dana mana option ko channa dana thokla aga. Barom dei ni khara tai thore e do hujik wanti tai thok pa ya roi. Ma hekta sana doi ni thoklak pa ga. Asana bi ko bro na. Taishong. Ngau re taishong. Se hair dryer puthwa kap to ni hujik. Acting ni lo sekai nu sana bi nangi khudai puna mak sekai dana mana. Mai khudai kya sure khang bra se. Tau nu nang nakot na chai pa mu da tau nu khang ba. Hoi. Mayam sina khoi mingu ano bane ba ko iske ke na leiga jani bo leisabi maja se khukem ni chi su anu ngasi di ma sanare kanna sanabi ga mo bani yam sanajai ba hujik khambra sanabi hatri boring chui ma yaudradi kwa managa Cheiraobagi shopping do la i mama ga khoi ni ke ken pot chai khara laure ma sona pai ni si lo loirakpadagi sida na blog lokali ni ngasina han bane ko yumli sina nahan aina mas pradagi pirakpa kobi duni se linthoi mama na pirakpa kobi duni ko ngauthok e phadadra yongje thau yam yaw da bida jira ga morok asuba kitang hapaga thumgase thau yam da bida ai somda nga yongchak alu uri rom bane tayeng udara se man kari khalige Cheiraobagi se ba nga matum amakatang ai hau chi ani ko no de ne ko khoi lai ko ne do lai som do ina thamme ko ji se ke no taw dana nung thuai de thambam le se na wa do mai the le se ke ra sa ko khai ani le khai ra de han Ito yung lain na yung chak mo doon sa ningong mo nito na yung chak mo doon maapsang ga. Koi hujik chak cha ba to e myam ado henjang ke morok ti kitang ni saram me ko machu do udra ni ngak sangang da ado sa su sa chana kare haw bani na ado ni myam hujik ai nung thang gi brush ta udana kaino da mai ga cream dai ba khot pa loi re ba ko ai lotus ki cream je pung loi ra hai da re tenge amu tau da ya ro anu ba
ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯁꯤ ꯈꯨꯖꯤꯟꯁꯦ ꯎꯔꯤꯕ꯭ꯔꯥ ꯁꯤ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯣ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯁꯦ ꯈꯣꯛꯇꯣꯛꯑꯒꯦ ꯑꯗꯨꯒ ꯅꯦꯜ ꯄꯣꯂꯤꯁ ꯐꯖꯕ ꯑꯃ ꯊꯥꯖꯤꯜꯂꯒꯦꯀꯣ ꯃꯌꯥꯝ ꯈꯨꯖꯤꯟꯒꯤ ꯍꯥꯟꯅ ꯅꯦꯜ ꯄꯣꯂꯤꯁ ꯔꯤꯃꯨꯚꯔꯁꯤꯅ ꯑꯝꯇ ꯈꯣꯛꯇꯠꯈꯤꯒꯦ ꯀꯔꯤ ꯃꯆꯨ ꯊꯥꯗꯣꯏꯅꯣ ꯈꯪꯗꯦ ꯃꯌꯥꯝꯗꯤ ꯆꯩꯔꯥꯎꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯅꯒꯦ ꯅꯣꯡꯃ ꯄꯥꯟꯕꯗ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯒꯧꯔꯒꯤ ꯆꯩꯔꯥꯎꯕꯗ ꯇꯧꯕ꯭ꯔꯥ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏꯗꯤ ꯑꯩ ꯍꯥꯟꯅ ꯕꯣꯟꯇ꯭ꯔꯥꯕꯣꯔꯗ ꯂꯩꯉꯩꯗꯗꯤ ꯑꯩꯈꯣꯏ ꯑꯦꯄ꯭ꯔꯤꯜꯗ ꯇꯧꯕꯗꯣ ꯑꯗꯨ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨ ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡꯃ ꯄꯥꯟꯕꯗ ꯇꯧꯔꯦ ꯃꯩꯇꯩ ꯆꯩꯔꯥꯎꯕꯗ ꯁꯤꯅ ꯌꯥꯝ ꯅꯥꯟꯖꯕꯅꯤꯀꯣ ꯑꯩꯒꯤꯁꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯅꯦꯜ ꯄꯣꯂꯤꯁꯇꯣ ꯀꯂꯔꯗꯨꯅꯅꯤ ꯁꯤꯠ ꯅꯥꯟꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯅꯤꯡꯉꯦ ꯑꯩꯗꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯐꯖꯕ ꯑꯃ ꯄꯥꯝꯃꯤꯅ ꯖꯨꯒꯥꯔꯅꯤ ꯑꯩꯅ ꯑꯗꯨꯝ ꯈꯣꯠꯀꯦ ꯃꯅꯨꯡꯒꯤꯁꯤꯁꯨ ꯀ꯭ꯂꯤꯟ ꯇꯧꯅꯕ ꯌꯥꯝꯃꯦ ꯊꯥꯗꯣꯏꯁꯦ ꯀꯔꯝꯕ ꯊꯥꯁꯤꯒꯦ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯀꯂꯔꯁꯤꯡꯁꯦꯀꯣ ꯀꯔꯝꯕ ꯊꯥꯁꯦ ꯈꯪꯗꯦ ꯆꯝꯇꯛ ꯇꯧꯕꯁꯦ ꯑꯣꯏꯅ ꯊꯥꯔꯒꯦ ꯁꯤꯁꯦ ꯁꯥꯏꯟ ꯀꯥꯕꯤ ꯒ꯭ꯂꯤꯇꯔ ꯀꯥꯕꯤꯁꯦ ꯑꯣꯏꯅ ꯇꯧꯔꯁꯤ ꯁꯤꯁꯦ ꯌꯥꯝꯕꯨꯡꯅ ꯂꯩꯕꯤꯔꯛꯏꯅꯦꯕꯀꯣ ꯁꯤꯁꯤꯒ ꯑꯅꯤꯁꯦ ꯑꯩꯅꯅꯦ ꯃꯉꯣꯟꯗ ꯀꯂꯔ ꯃꯥ ꯅꯦꯜ ꯄꯣꯂꯤꯁ ꯀꯔꯝꯕ ꯃꯆꯨꯒꯤ ꯍꯥꯏꯕꯗꯨꯗ ꯑꯩꯅꯅꯦ ꯑꯦꯅꯤ ꯑꯆꯝꯕ ꯀꯂꯔ ꯅ꯭ꯌꯨ ꯀꯂꯔꯒꯤ ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒ ꯑꯗꯨꯃ ꯌꯥꯝ ꯆꯥꯟꯅꯅ ꯂꯩꯔꯦ ꯑꯃꯅ ꯄ꯭ꯂꯦꯟꯗ ꯂꯩꯔꯦ ꯑꯃꯅ ꯒ꯭ꯂꯤꯇꯔꯗ ꯑꯂꯪꯕꯤ ꯀꯥꯕꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯊꯥꯔꯛꯑꯒꯦ ꯍꯧꯖꯤꯛ ꯆꯝꯇꯛ ꯋꯥꯎꯇꯛꯁꯤꯅ ꯑꯩꯉꯣꯟꯗ ꯈꯔ ꯑꯗꯨꯝ ꯄꯛꯆꯖꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯔꯕ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯟꯕꯒꯨꯝ ꯃꯍꯧꯁꯥꯅ ꯃꯊꯟꯇ ꯈꯪꯍꯧꯗꯅ ꯍꯧꯕ ꯅꯨꯡꯒ ꯅꯨꯡꯁꯤ ꯅꯨꯡꯂꯤ ꯆꯣꯠꯂ ꯊꯃꯣꯏꯌꯥꯅꯤꯅ ꯑꯩꯁꯦ ꯀꯦꯃꯟꯗꯔꯦ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯅꯅꯦ ꯉꯥꯡꯕꯗ ꯁꯤꯔꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯍꯅꯨꯕꯤ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯝꯇ ꯀꯦꯗꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯌꯦ ꯃꯃꯥꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯩꯅ ꯀꯦꯗꯕꯁꯦ ꯃꯥ ꯌꯥꯝꯅ ꯏ ꯀꯥꯏ ꯑꯗꯨꯅꯤ ꯈꯔ ꯀꯦꯅ ꯂꯩꯌꯨ ꯀꯥꯏ ꯄꯣꯠꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯍꯌꯦꯡ ꯆꯩꯔꯥꯎꯕꯗꯗꯤ ꯑꯩꯈꯣই ꯆꯦꯅ ꯄꯤꯕ ꯁꯨꯠ ꯑꯃꯈꯛꯅꯦ ꯆꯤꯆꯦꯅ ꯃꯃꯥꯡꯗ ꯃꯣꯏꯗ ꯆꯠꯂꯨꯕꯗ ꯑꯩꯉꯣꯟꯗ ꯍꯥꯞꯄꯛꯏꯕꯀꯣ ꯁꯨꯠ ꯑꯃ 1 ꯄ꯭ꯂꯥꯏ ꯁꯨꯠꯅꯤꯗ ꯑꯗꯣ ꯑꯩꯅ ꯍꯌꯦꯡ ꯆꯩꯔꯥꯎꯕꯗ ꯑꯗꯨꯝ ꯁꯪꯒꯥꯒꯦ ꯇꯧꯔꯤꯅꯦꯕ ꯑꯍꯟꯕꯗꯣ ꯆꯤꯆꯦꯅ ꯄꯤꯔꯛꯄꯗꯣ ꯑꯗꯨꯅ ꯍꯌꯦꯡ ꯏꯟꯗꯣꯏꯕ ꯊꯥꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯏꯆꯝ ꯆꯝꯕꯅꯤ ꯀꯩꯝꯇ ꯎꯗꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯕꯨ ꯍꯌꯦꯡꯗꯤ ꯆꯥꯛ ꯃꯊꯦꯜ ꯃꯀꯣꯏ ꯃꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯂꯔ ꯀꯩꯀꯥꯗꯣ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯑꯩꯗꯤ ꯃꯣꯠꯄ ꯃꯥꯜꯂꯒꯅꯦ ꯃꯤꯅ ꯍꯪꯒꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯁꯨ ꯇꯟꯕꯅꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯑꯆꯝꯕ ꯊꯥꯖꯕꯅꯦꯕ ꯆꯩꯔꯥꯎꯕꯒꯤ ꯕ꯭ꯂꯣꯛ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯊꯥꯡꯒꯠꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯌꯨꯇ꯭ꯌꯨꯕꯔꯅꯤꯅ ꯍꯥꯏꯗꯕ ꯌꯥꯗꯕꯩ ꯍꯥꯏꯅꯦꯕꯀꯣ ꯑꯣꯀꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ